अहानबद मरोइब पाउ सवोंबुंग रिलीफ कैंप लेब ग्वालताबी के IDP सिंह युमदा चंगजरगे हाइना मयुम तमना लाखपद सिक्योरिटी फोर्स कमुनखरे मणिपुर टेक्निकल यूनिवर्सिटी की रेगुलर वाइस चांसलर हापीदब यानिंगदब फोंदोक्तुना यूनिवर्सिटी सिगी महिरोई सिंगना खोंजंग चंगसिनख्रे अमदी तनौखुल की लौ हेक्टर यांखै मुक्ता साइंटिफिक कल्टिवेशन की टेक्नोलॉजी सिजनदुना एग्री मॉडल फार्म अमा हौदोक्रे खुरुमजरी ISTV बु मिरेंग ताबिरिब पुमनमपु तराम नोकचरी हौजुपाउ संदोन पिजरी सवोंबुंग रिलीफ कैंप लेब ग्वालताबी खुलगी खुंजा सिंगने युमदा चंगजेके हाइन इहौ हौरकले IDP सिंग अदु यांगंग पोक्पी अवांग लेकाई अमदी ग्वालताबी खुनौगी लोनबदा पुलिस न थत्की अयुक की मतमदा टियर गैस कापदा पाउमी अमगा CDO अमगा सोखी टियर गैस कापलबसु हंदोक्तना लेकी तुंगदा इम्फाल ईस्ट की DC लाक्तना वारी सानबदा यानब पुरकपा ngамदबदगी पुलिस न मखाताना टियर गैस कापतना तानखाइकी पुलिस ने टियर गैस कापदा नुपा अनि नुपी मरी सोखी असोकपा सिंग यांगंग पोपी PAC दा लाइकनकी हिरामसदा पाउतबमा थमोल जे काबे मोय मोय जे ठोक दने खागा मोय ना कोई जाई छु भया के करवाई छे सही हम जे कोई से थमोल जे कार के दे कोई लाई री छे कोई की हम तो जगह भी आए बदे सही हम छोड़े कोई जग जगह अभी जगह में मोय के ना माना साहब ते याव के ब्रा छिना ताउ री छे नोय नोय की याव के बने तू ननी एखन लेगो मखम से yang के कैथे लेगी अवाम दि खितंग चंगल अगर लेगो मखम जो yang कोपी कोई ग्वालताबी की खुंजासिन न सोमु रिलीफ कैंप लेगो खुंजासिन में मरु नेला एक्सिंग जे कोई ग्वालताबी खुंजासिन न कोई संगाई फेस्टिवल पांथोक को यारबनी ना मखम सु युम न हंजन जरगे हाजना मसे इतगी चंगल खुंजि खरु अमोन हुजि कोई yang kopi की अवाम संगसल यक्सल लगे अगर सिदगी कोई yang कोपी की पुलिस स्टेशन है बाहर जिले की कोई ग्वालताबी सिंग मित्र बनी मयाम जो ग्वालताबी तम न लापने दु सेंट्रल फोर्स एंड स्टेट फोर्स ने अरे मफम सिदगी याम कन्न ngakna laigre mafam सिदगी कोई या नाकिन मांग या काफे मखाताना फ्री मूवमेंट ओइद्रिङैदा थांगाई फेस्टिवल पांथोक पिगिनो हाइबदो यादबदगी नमदा पांथोय अदोय तारगदि अखोय फ्री मूवमेंट ओइरे हाइबनिना अखोय खुन ग्वालताबी जे अखोय चंगजरगे ग्वालताबी जे अखोय चही अहुम सुरे येंगो फंगजरक्तबा अखोय चंगगा येंगजरुके अना अखोय प्रोटेक्ट अखोय तौजरकने अदो अखोय पुलिस की चिलिनाव जिंगी अखोय याम अंडरस्टैंडिंग द वारी छानाजरगा अखोय इरांग अमता यावदबिदा अखोय ग्वालताबी पुलिस स्टेशन लेरिजे छिबोकते अखोय चंगजरगे अखोय छोलोगान खरा लावरा चंगजरगे ना हाइबने अदो छिबोक चंगजलागा छिगी उकु लेरिबा छिदगी मोयना थचलगा टियर गैस कापा होरे अदुगी पेंदबजे अखोय जे याम कन्ना इमा इबेन मयाम जे पेंददना मुंगनरी अखोयना युमदा चंगजरगे हायरा कांदा चंगहंद्रि जी करी मरमगिनो मणिपुर जी शांति लेरे हाइबगी ममीरा हुजिक तौरिबा फिबम जे छि अखोयगी प्या लेंगा किना याम अथुबा मतमदा सिगी पाखुम पिबियो IDP सिंगी पेंदबजे छि निंग बथुंगन बियो अखोय युमदा हंजलन बियो हाइबा वाहि के थमजगे सिदगी लांसि खागति होय ग्वालताबी खुनो ग्वालताबी हायरागा जुम खंगनेबको असिबोकतंदि खोय यौजगे आना साइदि मोयदा खोयना याम रिक्वेस्ट तौ हाइजारिने अखोय सिबोकतंदि मयाम संगी खोय पुबिरो खोय सिम मफम सिबोकति खोय यौसिनजगे अदे खोय ममाइ लेग जुम लाक्सि हाइबने खोय लांसि लिजे सही अहुम छुरेबा अदु नाछिबोगी मनोंसिदा खोयगी युमजे अमुतंग यंजगे चंगजगे हाइबने अदु कनामतने आदि तारा थिंगजदा लोयन मक थिंगगा खोयगी चंगी यादे आइगी युमजे चंगे हाइबने यादि जे कारिगिला खोय ग्वालताबी की युम चंगजगे सही अहुम छुरेबने यादले खोय सिदा IDP मैम जे हतोकपिरो हाइबा IDP सिंग मसागी कुल हाबदी ग्वालताबी दा चसगे हलना सत्तु मतमदा यांगो गोपी अवांग लेकाइगा ग्वालताबी कुमदगी करक्ट लेबा कलबर कुमदगी कोई थोका म बावो कोई खंजल हाइबदा ग्वालताबी हाइबा मफम गहनदना जे अलग करे पुलिसना IDP सिंग रखाइ नबो होनबदा टियर गैस न पादना IDP म सोई माके मखोंगा एवं खरा सोई हाब जुकुरो काहेन मुंगनरुबदि नति मोइना हनबा टियर गैस मगा पखोदा अंगांग गई लेबम जे साइड ताबने दइना अंगांग गई लेबम जे टियर गैस तो कापि गई नो हाइना दमाइ चेंजलगा हाइबने दु पतंग रखम न पंगाप कापि दु कोइ सेंथोंगरे फंग थमदा यामना
क्लोज रेंज तो सुमाइना डायरेक्ट नमजल कापसलपगी देता फिट कुंथ्रा निफु मुकी रेंज द कापसलपने दा खोंया जे कापग दम चेन मंगमद्र सौरग चेलक चेन खले तम तम दुगा लबुक चेंदरगा खैलेमिनरिबा नबाजिंगुगा पांखना सुमाइ दर याम पीएससी सिगमा पुगिरा चंगहलनी हाइबगी नमादा डिसेंबर बुकी मनुंग कम्पिटिशन से पिथोखरगा चंगेरा चंगोइरा मोय थोपा लंबीदा चांगी फिनीगेरा उखोंग अखोंग लेगेरा मोय थोपा तवजनु सरकार गिदी मथा साधनबा कम्पिटिशन पिबम थोपा पिथोखरनी हाइबगी अरेपा मग लोइना मोय चेदा एजेंडा अमा तारगा लेयना डीसी मैडम ना चे ऑफिस ता एंगोंद बो हाइबिरोबनेबा तंग ताबा म खंगदना मोयना कैसुनतबा कम्पिटिशन पला अहुम जे होजिं मियोइबा मिगी पुंसिदा करिम सिजिनबा याबा नते मांगहौरिबा चाउरिबा युम मयाम जिदा युम तंखाय मा साबगी ममन बु कोनबा नते ईगी युम बो ओरजु जिंगगी पला अहम कपीरगा अखोगी लांजेनरगा चाही अहम वाना लेजरइबा प्रजा सिंसे अमुक हेन लंबी की मताइदा चांगी फिनीबदौना लिलहन नबा पॉलिसी अमा गवर्नमेंट सिंबिरिबजे मसे अखोई याजनिंगदबदगी अचिगुंबा अचौबा कंटेंट अखोई तौजबनी खुंजासिंग हारिबा मसी लैगे हाब नते युम लैरिबे कुम अदो तुम गिनजरगा थोक्तरके हाबिबो जंहनदबा असिनदि डिसेंबर थादा ग्वालताबिदा लैंगाकना युम सारगा लेहनगनी हाइबो वफम सिदि यामना लापना लैखिबा माले हाबो वफम खुंजगे आईएसटीवी प्रोग्राम त प्रोग्राम दरिबा निकम छना जाउमितै जंगाकोकनि कैथेन आईएसटीवी न्यूज IDB singna mayum changlage haibada state force singna fu cheiba madi tahaidaba wa sing ngangkibadu haukiba inglising ani kunga humdoi mi gi humda thokiba thodo duda adugumna thongna adu phudoklamlabadi ngasi IDP singna wariba si waram loi haina phongdokre hiramasiga mari laina ima kaithal number 1 da khairamban kaithal joint coordinating committee for peace na sinduna pangtoba wakat wifam amadi committee siki member L memana phongdokibani mahangna makhata na sangai festival pangtoklibasi miyam gi apambagi mayokta pangtokpani si miyamna changshiliba khongjang asina khudamni adubu PR lengaki mapu oriba governor na miyam gi sentiment khangdana pangthokli matabamada Chintamani Panigrahina governor oiringai matamdadi miyam gi apamba mot lauraga thabak tawrambani mapalamdagi refugee miyam ama changlaktuna lamdamasigi ichai su sing halakpada leiriba PR governor na yengduna leiba amaromdana irang asina maram oiraga mayumda hanba ngamdana leiriba IDP sing asigidi karimata khandana sangai festival pangthokpa haibasi governor asi center gi luchingba singna hairaga chatpa miyamgi sentiment khangdaba misangni miyamna pendabadagi sangai festival pangthokpiganu haiduna khongjang jangshinba matamdadi state forces singna fu cheiba tahidaba wangang sing ngangbadu yamna pangdabagi thawongni migi ahumgi matungda thokiba thodok sing adudadi security advisor ge ayaba yaude haiduna leikibadu yamna pangdabagi thawongni state forces sing asi masagi tawfam thokpa duty du tawdrabadi amuhana training pibagi mathau taribra loinana state forces sing asi Churachandpur More amadi Kangpokpi da thaduna makhoina mafam masa chathariba thawong asi posting tariba mafam sing adudasu chathangadabani haiki center government na tuminna leiraga shanti haibadi shanti aisigi meaning karino peace aisigi meaning karino khangragadi aigi पाइरिबा पोस्ट दगी खितंग नाथाई बिरगा युम द कुंबीरगा सही खरा था खरा ट्रेनिंग तौबियो हाइबो वाफम सिमतगा थंबिगे त्रगदे नोइना मंत्री एमएल ओइबदा नोइबसु अखोइना फवाम दौना उरकनी सीबकी दबा मी क्या चलकनी कनगरबा लोइलम लैंगाक साचोल लैंगे ब्रिटिश ना लैरिंगैदा इमा आइबेल सिंगना खोंगचेत मचि लांगगा ब्रिटिश तानगिबदो अदुगा अखोगी लैबाक से निंग तब लैबाक नेना तानबदो तालगा सेपरेट अखोई मणिपुर लैननबा मियाम अमना सोइदना तौरकनी हाइबसे ngasiगी governor amadi center gi sauriba sangiबने आइगी अदुनी मंत्री नि प्राइम मिनिस्टर नि होम मिनिस्टर हारि सिंगसे सिदा ज्ञान दु लौसन बिरगा आइगे इमुंग इचाई सुदा सोगदि आइगे इचा नुक्सिग्रबदो सिरगदि तुमिना लैबा यारोइदबदो मदुगी सेंटिमेंट दु पुछलगा इंगना तपना लैननबा कुकी इमिडियटली खुदकता थालु हाईवे चटपा याद्रिब सिंगजे खुदकता चलहलु ngमोइदबा लरगदि फम थादोक बियो हाइबा अपील सिमतंग आई मेडियाई थोंगदा तौजगे Wakan wifamadura sarugyakibi yumnam ibe aimana sangai festival haibasi miyam na yade haibasi khongjang changsiliba mayam asina udli adubu lengak na pangthoke khanba thabakti loinamak makhoina ngamduna pangthoktuna lakli haibasi makhoigi wakhalda lejai PR matamnina makhoina pangthok ingba matamda security forces mayam ama seasonadana aikhoigi mitmangda pangthokli sangai festival tawrabanina ingtappa purakle haiduna masa masagi yumda changjariba IDP singbu tamthina phuba amadi health center da fawba tear gas kapsilibadu state forces singa si minungshi amata yaudrabara ngasi sangai festival season ariba
security forces mayam asi siznaram labadi hauzik fabu miyam na wanari basi wanaram da basu yai haiki sa mayam na tor thawai thagi do moi mayam na changsal laga ngasi toram taraga di ma khoi na mai pak bom mangoloi bai to eram gadam ni matam dra moi che utwai gum chikka to min na khoi di order phone kuldip sing na order pd na lai ki to miyam na sakhi ne adu ga haujik sina he ta changai phesi min da arai ba security mayam kurak hang da ji ba ma mo sat pa ya de mam kweng yeng na kay jawri adu ki miyeng da kuki na lan tor ko matam da tawi na madi mama khoi mayam manipur paza miyam ka thawai nungai rong gani adu ga thangai phesi min dem bazar khoi gi ne taw ga da matam si idp sing ji kari taw ba kamai na taw ba moi gi da makta awa ba se kari taw ga ko kani hai ba ki khanna ba nei na ba pa hojik ti gyan tabiro ngarang maglangon gi area da tawriba sathariba army gi thabak to pr leibagi ne aduna khoina leiriba bazar khujima section khujima se gyan tabiro sugumba thabak mayam se ngasi di ai gi da thoklo hainingai leite aduna akoi amat to hoina apun ma ama hoina ne lemin naga thabak khujima paikhat minasi ai se ena miyam da haijari Manipur Technical University ki regular vice chancellor happy daba yaning daba phongdok na university se ki mahiroi singna khongjang junction kre Manipur Technical University campus ta chathakiba khongjang adura university se ki mahiroi amana hai Manipur Technical University ki mahiroi singna matam koina chahi aniga tha taramuk hangduna leiriba university se ki regular vice chancellor happy dana themlibasi happy naba governor da hijakrabasu tasna dana lechali university se ki hokiba Tarasava Foundation Dega Governor na University is the Lakpada Hangduna Ladiba regular VCSE court ki case na Maram Oraga Haptuna Labani Haina Fongtolamki High Court of Manipur na Chahisika October gi Kunga Tareta Hanigi Vice Chancellor Tongbram Baveshwar bo Amuhana BC Ohenaba Kangalakla Sumari Lenaba authorities singna Matam Tinta Halaga Thamlaga Lagli Governor Namasana Haidoki Wadu Kitayona Tabak labra mahiroi sing hangjari asuna mapu pandraba ngahaki oiba stop ke BC ama thabiraktuna university asibu run ta honba asidi mahiroi singna ta singna pamjade amadi university asibu nomo gi chakhat lamjelda thingtha lakli karigumba nimit mangani gi manungda regular VC mahapiraktagadi makhal kya gi khongjang changsilaklakani mahiroi singbu nungsibi ba tarabadi athubada governor na yingsin biduna regular VC hapirakna ba pungning chingshinki Hokiva Foundation de la Governor na BC Laitibasi Court case na maram waraga Laitamati Haina Fongdolame Adubo Hozik Court ki Hanagi BC regular ado Hapada Court na Matik Sai Havagi order to October gi 27 da Hozik Fawa regular BC Hangduna Tame Stoke case Natraga Manga ki oiba BC Taratuna Mapu Pandraba University ama waragle Nongma gi oina University asi Sokotpagi Lamda sum Tindaragle Maramaduna regular basis asi numin mari mangani gi maungda athuba matamda thaber tragadi sidigi henba khongjang athuba matamda sangsilakani Imphal West ki ngairang bomda leiba tanaw khul gi low hectare yangkai mukta scientific cultivation gi technology season adana agri model farm amagi damak launch tokre thorong kamari leinana director agriculture Peter Salamna model farm amoina semgatuna low pari yangkai da chathakadaba thorang asna karigumba mai pakpa tarabadi lamdama songi lawmi sinmi khaktana tana Manipur gi miyam gi chinjak ki awat pa leiri basi menkhatpa da chawna mating oi gadori bani mafam asida ising marang kaina thokpana lawu singu bagi lamdasu double cropping tawna ba thorang paikhat biu ahan bigi oina yum gi chana ba puthok piraga ani suba cropping ado high yielding chak how oina thabiyo thawai yoba lawmi singna mating mathau tarabasu Department da pau phopirau lomi singna thagadaba hangamarudi marangkaina department gi maike digi pibangamle India lengakna Pulse Mission haina program ma paikhalakli haiki Lauromda mayon chaliban ha singsina masigi matam se kamain tawgani aduga judiciously haitare ko English ta hayaga na masi matam kamain sinagani magi thadariba effort to low sidi hojiti phajana mechanize horamni na matam yam changaroi tamni na kadai da ma plan to yai free oina matam se myam lem dore di mi mana thabak tawge hadi thabak sidi doibana ba thabak ngati thabak sidi tum lay adu kari thabak tawgani kamain tawgani habasi gi matang da su ai khogi loop mayam yawrimnina si matang da su kitang khanaba chunggadra haina khogi future gi yenga long term gi haitare adu yenga kitang khanaba su chunggadra Horticulture and Soil Conservation ki director K. Devadutta Sarmana model farm haibasi living laboratory amagumni masi demonstration amadi commercial unit amasu oidwini
Lomi lup mangana punsinduna paikhalakliba thaba asi thagatningai ni ngairangbomgi mafam ase agriculture amadi horticulture ga mari leinaba thabak thoram kya paikhatpa yai mafam asida cheliba lok asisu yokhat mathau tai lomi singna lenga ki mari leinaba department singdagi lobe aba khudong chaba kya longnaba honagadabani lomi singi damak lenga ki maikedi ki khudong chaba kya piri habasi lomi singna khangpiu pothok puthokadoriba leibak le housing asida kari awat pa leiri mapangal kyam leiri masida mahi marong thabada kayam yamna kanai mai pakani haibagi matangda test toba mathau tai haiki sit pi ge pi ga hok ke kan do no haiba pande ke kan do no haiba toina he agriculture mandi horticulture masida de he thok pa hai tai masi akoina di natti sometimes supplier na targa pi bi riba mi sing do genuine way da ba soiba yawe moisu masung soirak matamda mayam jingsi issue leiba akoina khwaidai kijabadi kai noida farmer sida fall promise torga masi soidna hawraga palga nang paisa phangdori ni ga haijallaga oisu oiroi do pot am piradi madung chau papti ani suna leiroi na kanjai maduna khoi yam kina masi gi thabak simati towi tawudu somewhere system da asoi angam yauba natraga somewhere supply system du dai du da kariyuma soiba yauba isti madudi par marti yauram bi yai hairibasi akoi yaudanabasu akoi tungda hotnajage haibasi mayam mamangda ai sengdokjage tungda department gi director sing yauna labuk khoina machine na maru marang thabagi changing so miyam da ki Irang lakshin na bohon nabada angang oiriba protester singda tamthina phu chaibagi thawong kya chatharakibagi mayokta Manipur Commission for Protection of Child Rights MCPCR na security force amasung administration da urgent advisory issue thokre hari MCPCR gi chairperson Kaisam Pradip Kumar na thadorak pachirol amana handak pukhaw da thokiba irang da security force ki maikedi gi chahi nauriba angang kya da lathi charge tawduna asopan nangan kiba hakchangi maru oiba mafam kya da assault tawkiba madi tear gas kapa ki thodokta chahi nauriba nupi kya wanthakibagi thodo du commission na hakchina lawi Juvenile Justice Act 2015 amasung UN Convention on the Rights of the Child UNCRC gi matungina angang singna violence chathavagi thawong sing tawdana ba khanghali chahi nauriba angang singna peaceful oiba mong da makoi gi aningba pamba sing adu phongtok chanabagi right lei makoi sing aduna miyam tilingai matamda makhal amatagi kahen ba thawong chatharoidabani amasung makoi bu ngakpi senbigadabani namdamasida tangtu laita da fifam mamayok naringai cherak asda makoi bu anti-act activity oina lawroidabani hairi Hairok lamkhai gi new market mapagi lambi mate asi numit mangani gi manungda gar mari leinaba singna koilas thaduna semjendrabadi tawkhaiduna lambi thingjenbagi khongjang changsilagani haina new market ta kaithel famni ba ima ibel singna haikre ngasi wangjing new market ta kaithel famni bi ima ibel singa pawmi singa unabada wangjing new market management committee gi president maibam ibechana wangjing Hairok lamkhai oiriba wangjing new market ki mapagi lambi mate asi asuki matik fibam soklaba lambi mo oire lambi gi fibam phatabasna maram oiraga lambi mate asi uful ka hena chain ba mafam amasu hele cycle thobada fawba uful thogle new market asa ahal oirabi ima ibel kyasu yumgi leita laira tanjaduna hingnabagi upai oijari bani hauzik lambi asi uful ka hena chain bana maram oiraga ahal oiribi kaithel fambi ima sing lokhulai tobana chingba tongan ba uful dagi pokpa leina kya nahanduna potfam phamangam handre ngasidagi numit mangani fawbaki manungda government amadi mari leina ba singna lambi mate asi koilas thaduna sembidrapadi lambi asi lokthokpa yauna lambi thingbagi akan ba khongjang changsin kani haiki Hairok ko wangjing ga si lona ri basali ba line je ukhunna khang ko ngamdre kan phami ba lalon bi po yoli ba jing oi na ri jing lok lai hong tok lu kulai na da ko te yaw dre lai ta lai da tan ba thiri ba chali ba ngasi no mu ge chara tali ba je tan ngam da bam em yaw re pu ba tam da hoji koila thana ba na bi ro sarkar na miyeng jangjan bi yu ngasi da gi na mi mangani thari mangani matung ji taw bidra ra di habidra ra di ban taw gani lambi chulok thingangani chulok taw khai gani National Reconciliation Month December Mapandagi January ki Mapan Thama Chupna Pangthokna ba Semsari haina UPF ki President and Rupachandra na Manipur Press Club ta pangthok pa pawmi singa unaba da phongtokre aikhoi amu hanna kuntak laroi si haiba thoram asigi manung chana tongan ba thabak thoram sing pangthokna ba thorang tori thoram asigi manung chana Kasar Assam da leba Chandrapur ki Manipur Levy Lampak da Maharaj Gambir Singh Narasinga Ning Singh Lampak kam Manipur Museum inauguration tawba
Awapali Kubam Kamaranga amasung Lengon Davida Floral Tribute amasung public meeting pangthokpa Argatalagi Bamochiada Beauty Kendrazit ki statue inauguration tawna chingba kya pangthokani loinana Manipur manung da suthorom kya pangthokani phungtoki mangna makhatana hairiba aikhoi amu hana khuntak la roisi haiba thorom masi mai pangna pangthokpada lamdam masi ki miyamna angam ba wakhalon puthokpiduna saugat piu phungtoki January ki tang manga hairiba numit 2026 asidagi aikoina two wheeler ki bike rally ama mi chani muna saba ama chala kanda Manipur ki Valley district singda aikoina poster campaign state corner meeting tongan makal gi lairiba singda aikoi punna kuntak aroi haba warep longuna nabagi damakta aikoina Valley ki district manga sta chalaba matungda aikoina January ki tang mapal da leibang miam galona na aikoi UP na achoba rally ama Maharaj Buddhachandra College chalaga Kanchipur gi Maharaj Gambhir Singh na thuki mafam da aikoina program ase loisanjagi haina sinjabani hairiba program asida ngasi gi leibak miam Manipur leibiriba mipum kudama na thauram asima nateng pangbiu paisa gi amadi wakhan gi lauseng suggestion pibiu amadi hairiba bike rally ase chanana honabada tongan bike asibu tapiningba isinau singna UPF ta pau khawbiraga punna mateng pangbiu haiba waphalon se thamjari UPF gi mai kai degi Jiribam ki Bawparada leiba Nawan Loksing Cole School da Edu Plus Skill amadi Konjengbam Rajendra Singh Memorial Trust anina khosamnana Future Ready Children of Big Sit Bharat 2047 hypopandam the numit humni chukna chathagadaba career counseling hautokre tharamadu career coach BE Mechanical Engineer MBA Khomukcham Rosan na sarukyaki counseling asina Nawa Loksing Cole gi mahiroi khaktana tana Jiribam da leiriba tongan ba school sing gi mahiroi sing amadi parents sing da mahiroi sing gi haifanaba gi damak mari chumba counseling piki Assam da khundari ba Manipuri Forum asi Autonomous Council ama athubada pigadabani haina United Manipuri Association Assam na ngasi Dibrugarh da khongjang changsinkre Assam da leiriba Manipuri Forum da Vayam Tribe Grant tawgadabani haina demand tawri Education, Science and Technology bu malim gi thak ta pukhatna bagi pandam da Bisnupur district ki Nachau Khunau da leiba Stanford Photon School da school asigi management committee na sinduna ahumlak suba seminar kam exhibition ngasi school adu gi complex pangthokre thawranga mari lainana tongbram mainona hojiki matam da science ki method sizanadrabadi nungi juk hanjilakani science hainaba mina thabak khuding mangjil thari Thawai amadi matam miyoibana sembangam banate miyoibana sembangam da popot mangaloisi phungtoki Thambal Mari College oinam da physics ke assistant professor oiriba Dr Moirang Them Dinendrana makhatana Haugalakliba mahiroi sing da NAP 2020 na lakpada piriba guidelines sing amadi masina haugalakliba mahiroi sing da kanaba kya piba ngamna bokhanabada asigumba seminar amadi exhibition asi yautopiyate School college singi oja singna mahiroi singna takpi tambiba amadi makhoigi heisingba sing adubu matang chana uthoktuna tungi yumbi oigadoriba mahiroi singna lakadaba mirol kya basu thorom singa sina kanaba piba ngamgani khanbadagi thorom asi pangthokpani haiki Iravat Foundation Manipur na leptana chatharakpa Grow for More Food campaign gi manung chana Kaching district ki Hianglam awang lekai da leiba lawfam singda ningtham thagi maru marang sing hunkre maru marang hunbagi thoramadu da Iravat Foundation Manipur gi head office President KS Gopen Luang Secretary Namoijam Yaima Maitei Iravat Foundation Manipur Kaching branch ki president amasung mioi kyasu saruyaki thoramadu gi manung chana Iravat Foundation Manipur gi president KS Gopen Luang na Jinjak tu mipal tang daba isagi pothok na iromdom lepchaba ngambalam dama ma ohenna bahonasi phungtoki matam yoina laina tina tarakwa natragana khudong chadaba kaya lebising do district gano singala pau phongna biu iraw phongsi Manipur Kaching branch district singa pau phongna biu aduga district singna to iraw phongsi Manipur headquarter da pau bibirakuna sumaina kana leptana sathara iba lisang sina sathara iba Grow More Food ukai solo lomigi campaign asi akung phal asi tegi iramdam asi gi sinda khakna ningtam na sajara kanda tegi mana bu khuna ma pura pada mayam pura mangna tai operation amadi coordination laina thabak tawni asi habdu tang faida sumana thamjage asi Pokso ek amasung IPS ki makhada nupi macha amagi ikai khumna manghanna ba hotna bagi maralda chahi kunga mathoi kaishum sangi phadok pikre
Fast Track Special Court Number 1 Manipuri Chatharakpa Trial Amaga Mari Lena Special Judge Bokso Fast Track Special Court Number 1 RK Mem Chadebina Keshum Changi Fadok Pi Krabamiwe to the Imphal East District Ki Lamlai Police Station a Konban Nongdam Maning Lekaidigi Kaidem December Elias Sures Mekdei Hozik Masagi Chahini Fugataret Rom Sukre Hari Kaidem December Bo Court Aduna Pokso Ek Inglisangani Taragani Twigi Section 6 ki Makada Chahi Kun Aduda IPC ki Section 417 ki Makada Chahi Amaga Kesum Sangda Ahagba Tabak Shuhannaba ki Fadok Pi ki Bani Hari Piriba Fadok Ani si concurrent oina chatkani haina supalli Court Aduna Mioi Asna fine wina lupan lag ama thiga da bani hari Sanfam asi thiba ngamdargati makhatana Chahi Mari Amagasu Kesum Sangda Lehengada bani haina su Makhatari Court Aduna Makhatana victim oihori banupi macha aduda state government victim compensation oina lupan lag amaga lising kai pi na basu khanganki State government victim compensation ki sanfam birak pagaloinena Member Secretary MASL SA na numit kuntrani gi manung da victim da phangan gadabani haina su khangan ki hari hauze pau gi merkana tema prem tang lominasi honglakli ba punsi gi lambi sida arai ba chaba yaba ma khai sasinari adone hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Dada! Ini mati gano. Ada betul mo. Sini yang saya next time tina check sen na laksi laga tham ko bani ne. Dada rang se juara haba ka amta kider bo. Asumna mayam na machal bo ngap sen lugum. Masigi yung masibu aso yang an ko kada batagi next time tina ngap seli. Next TMT juara haba tingi ngap ko na basem bani. Zaman technology si na bana concrete ka tok na tina ko matamda kapam ng amuk ko na enggal adli. TMT strength is in the quick. Matamgi nungsit nungsa amadi ay nga sana maram moiraga lok tungba amadi kuba na singba tatana tohali pumna magsibu kudak ta phanba ngamlaba Capidon cup syrup 100% herbal product ni lok kuba na natana nakmahi sielaba amadi khangnaw maring chatlaga lok kangku khuraba Capidon cup syrup thakpiu Capidon cup syrup Break matung na mayam kana taram nukchari makhataba pau pisari Chingamakha Maisnam Laikai the Labor Maisnam Mandop the Numinini Chatagada Free Diabetes Detection Cam Amadi Mit Yingbaki Thoroma Pangtokre Sayon Amadi Lions Club of Imphal International 322D Nasindana Pangtokiba Camadida Pung Taraga Minute Kuntra Duai Fau the Mue Chamagi Matakta Fasting test Tokre Matung Tarakpada PP test Samuk Makatana Chatakigani Free Eye Cam Adugi Matang the Sayon Club Ki President Maisnam Budana Cam is the Center of Medical and Self-Representative Unit Amadi Medical Representative Amadi Sales Association of Manipur Haiba Kangbu Asinasu Kamasa Chawna Mateng Pangli Diabetes Haibasi Mioibada Nabu Nakrabadi Adumak Loinaraga Lairagadabanina Nasiki Rizalasi Kangtuk Laga Haying Nungchilpung Amataba Matamda Endocrinologist Dr. S. Ranbir Namakataba Kari Laying Chatagadaki Haibadu Pangtukani Haiki Diabetes habisi malim gi oina yamna chawba singnaba mani masi control tawba natana hahan badi ngamdri hoju phawdi hidak puthoktri haiba tare masi gi diabetes asida khara abnormal oramba kangbu dudi further treatment tawnagidamakta koina consultant doctor koi salam ranbir haiba ma koi specialist ni mahak chu hayeng tarik kuntra asida laktara mafam ase phamgani naraba kambu sungdira kari tawbu yabage haibadu maga kumna tana jagani matung tana koina liver function test gumba serum creatinine gumba sumba test sing koi pangthok jagani Lions Club of Kanchipur Greater Amadi Churachandpur Medical College Imphal Campus Kapunna Kusamnaduna Multidisciplinary Health Camp Gai Mayai Lekai Deliba Kongnangkong Community Hall the Pangthokre Tharomasika Madi Lenana Lions Club of Kanchipur Greater Gi President T.S. Bomeshwarna November Gi Taraga Marida World Diabetes Day Gi Makhacha Tharak Poina Camasi Pangthokpani India Gi Oina Diabetes Naba Mioi Mangagi Manungda Amadi Awafam the Tari Laina asi matam chana laying haurabadi hakchang fana leibangami manamaduna camasi pangthokpagaloina na diabetes awareness amadi detection pangthokpani masdanatana eye medicine gynecology surgery gi sulaing bagi khutong chaba piri haiki masida chida koigi bajajingda awareness people lona diabetes detection and the eye gi adi gynecology gi gynae gi
ꯑꯗꯒꯤ ꯃꯦꯗꯤꯁꯤꯟꯒꯤꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯥꯏꯑꯣꯡ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏꯒꯤ 9 ꯂꯩ 9ꯁꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯁꯀ ꯃꯤꯠꯀꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤꯗ ꯌꯥꯎꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯅꯣꯡ ꯌꯨꯕ ꯌꯨꯝ ꯑꯃꯠꯇ ꯂꯩꯍꯟꯗꯕ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯔ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯏꯃꯨꯡ ꯀꯌꯥꯗ ꯂꯦꯞꯇꯅ ꯌꯨꯝ ꯀꯨꯞꯅꯕ ꯖꯤꯡꯒ ꯄꯤꯔꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯁꯨ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯔꯗ ꯅꯝꯕꯔ 12 ꯋꯥꯡꯉꯨ ꯑꯍꯜꯂꯨꯞ ꯊꯣꯡꯈꯣꯡꯗꯒꯤ ꯑꯃꯣꯝ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯃꯣꯝ ꯀꯣꯏꯕꯒꯤ imung anida yum kupnaba jinga kusina kibiki thoromama ward number 12 gi member amadi MLA gi development committee wangu gi thomi kya yauna beneficiary ani edugi yumda chatna jinga kusina kre jinga pibi bagi damak beneficiary singi maike digi MLA bu thagat phungdoki Haukiba November gi manga dagi tara fawa Chennai Tamil Nadu da pangthokiba kun ga homdoi suba Asian Master Athletic Championship da saruk yaruba medalist sing okpa gi thoram singjamai wai khum lekai daliba S Thambal Sarma gi yum da pangthokre taramna okpa gi thoram aduna National Sports University gi Vice Chancellor Dr Syamsundar Rat DIG Headquarters Sorakhabam Gautam Youth Affairs and Sports ki Director Dr Mayengbam Beto National Sports Academy ki retired principal like Changthem Azit Amasung visiting faculty member NSU da Dr Konthogjam Kosnam Maiteina Maruiba President member Singwina Sarukyaki Bagaloinana Master Athlete Kyasu Sarukyaki Tharamaduga Mari Lenana Yas ki Director Dr Mayengbam Betona Lamdamasin Ladiba Tungi Sanaroi Singi Khanbiraga Association Singna Ani Topaki Tabasi Topiraga Amatangoina Punsina Batobiu Kurum Labasu Kurum Zagi Haina Fundoki Mahana Makatana Department gi Maike Digi Master Athlete Singi Piba Yabasing Association Ani Tokuna Wakalon Manada Balabana Pibangamdre Amatangoina Punsinduna Tungi Sanaroi Sing Kanminasi Fundoki Yeah, big trouble contingent size of the participate more than 80%. Nearly 90% of the contingent to podium level your medal pool is very proud moment for the whole state. Department tax tarafdagi bazaar moina Manipuri kano mo yam saktuksani ayba moment dai set tawsage lena matunda kari karamba mawda kuina mateng paamung amsagedagi health honar kana ma honar mir honar mesi haji thamsaraga horiba galiba bayansi sumo mai gedam tandi ken tawbiu samjing biu amtang di ma phaminra amtang loisan binaji International Federation of Muay Thai Association IFMA gi meeting makada United Muay Thai Association India UMAI na sindana Pink City Jaipur Rajasthan da pangthokliba OSM seminar da Manipur gi mioi taragani thoi OSM graduate kan grading amadi international certified RNJ course da mai pangkre Thailand dagi IFMA gi grandmaster ahomna luchingduna sarukyaruba mai pangklaba singbu All Manipur Muay Thai Lovers and Players Organization AMMLPO na sinduna All in Y Muay Thai Gym da felicitation program ama pangthoktuna mai paklaklaba sanaroi amadi oza singbu taramna okre program atu da MLPO ki President Dr. NG Vijoy, former VC Manipur University, former Director RIMS, Amasung Vice President Grandmaster Loitongbam Thoiba Anina Mithunglen Oiki. Muay Thai haiba masana sibu ahongba kya porakliba sanaroi singda thagatwa phungdoki. Hazula silakpada maruiba pau amkhana pisari. Sawambung Relief Camp Talaiba Gwaltabi ki IDP sing yum da sangjarage haina mayum tamna lakpada security force kamuna krai Manipur Technical University ki regular Vice Chancellor Happy da bayaning da phongdokna University sigi mahiroi singna khongjang changjing krai Tanaw Khulgi Law Hector Yankai Mukta Scientific Cultivation gi Technology Season Aduna Agri Model Farm Kray. Joseph Augen na di ICB na Sandok Chari Bapao Matanga Solution Jare, Piling Tabiri Bapumama Pumana Kurumjari.